이동자 이마 이벤 수마나 이부 시비두나 마양 분비를 마시 나나오 느낌이 라우제 아도 나나오 고름자리 아도 이마 이벤이 이동자 하이행시 거의 엘렉션 제행 탱나가더니 아도나 이니 오이나 이마보 싱나 나나오 시비두나 나나오 하이행시 나나오 보시부 비비우 하이드나 나나오 하이저리 하나키 땀시더디 나나오 마양 세바 도고 방면비우 아니 하이저리 나나오나 암따가서 이 나나오 고름자게 아도 거의 이동자 회기 보터 시보게 알리게 이마보 회기디 아이디 이사오 이마오 내가 이수오 이사닝오로 아이디 니판 내제 이모 이동자 있게 알리게 이마 회기디 하이비로 동 하이비로 아 이니 회기 보터도 어로 비도 하이비로 봐 너 이니 회기 아빠마도 객다 하이비요 ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯕꯨ ꯑꯩꯅ ꯑꯍꯟꯅꯤꯅ ꯑꯗꯩ ꯑꯩꯈꯣꯏ ꯏꯅꯦꯁꯨ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯅ ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯉꯔꯥꯡꯗꯒꯤ ꯍꯥꯏꯅꯔꯦ ꯂꯥꯛ 3 ꯊꯝꯕꯤꯔꯝꯃꯣ ꯏꯕꯨꯡꯉꯣꯅ 나와 이니는 하이비도 삐거 ꯌꯨꯝꯖꯪ ꯄꯥꯔꯒꯦꯀꯣ ꯃꯤ ꯑꯩꯗꯤ ꯄꯥꯔꯒꯦ ꯑꯗꯣ 이네야 하나께 마땅시더디 나나오 뭐 소이드나 까한비 고이네 까다 라다 야포트 이부모 ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏ ꯍꯣꯠꯅꯔꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯅꯦ ꯑꯗꯣ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯣꯠꯇꯤ ꯊꯥꯗꯕꯤꯌꯨ ꯀꯣꯏꯅꯦ 까다 락다이 포트 ꯂꯝꯕꯤ ꯊꯣꯡꯒ ꯁꯦꯝꯗ ꯌꯥꯄꯣꯟꯇꯦ ꯑꯦ ꯅꯅꯥꯎꯅ ꯍꯦꯛ ꯀꯥꯔ ꯃꯇꯨꯡꯗꯗꯤꯅꯦ ꯅꯅꯥꯎꯅ ꯂꯣꯏꯅ ꯁꯦꯝꯒꯗꯣꯏꯅꯤꯅꯦ ꯀꯥꯗꯤ ꯀꯥꯍꯟꯕꯤꯌꯨ ꯀꯣꯏ ꯗꯣꯝꯆꯥ ꯑꯗꯨꯗꯤ ꯅꯅꯥꯎ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯅꯅꯥꯎ ꯑꯃꯨꯛ ꯀꯣ ꯈꯣꯏꯔꯝꯖꯔꯤ ꯌꯥꯔꯦ ꯑꯗꯨꯗꯤ ꯆꯠꯆꯔꯒꯦ ꯀꯩꯅꯣ ꯇꯧꯗ ꯌꯥꯄꯣꯟꯇꯦ 까다 ꯌꯥꯄꯣꯟꯇꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯌꯨꯝꯁꯤꯕꯨ ꯃꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? 이따이마 나나오 락서리 이따이마 나나오 그림자리 이따이마 아도 이따이마 하이행시 거기 락리 일렉션지 하이행시 뭐 하다 오는 미따 이따이마 나나오 눈시비도 이따이마 뭐시 나나오다 비비 바냐 나나오 락서리 이따이마 비니도 비르되노 나나오나 안남자마 나나오나 마팅 빵자게네 이따이마다 락서리 이따이마 나봐 이따이마 빵함이 아무리 냈대 거기 맞던 거기 뭐시다 ꯆꯠꯅꯔꯤꯕ ꯁꯦꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯥꯕ ꯍꯥꯏꯕꯁꯤꯃꯗꯤ ꯑꯣꯏꯊꯣꯛꯇꯦ ꯏꯇꯩꯃ ꯉꯝꯖꯕ ꯈꯔ ꯏꯇꯩꯃꯗ ꯑꯩ ꯄꯤꯖꯕ ꯂꯥꯛꯆꯕꯅꯤ ꯏꯇꯩꯃ ꯕꯣꯠꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯗꯕꯤꯌꯨꯀꯣ ꯏꯇꯩꯃ ꯊꯥꯗꯅꯤ 이ꯕꯨꯡꯉꯣ 이ꯇꯩꯃ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯅꯗꯤ ꯄꯩꯁꯥꯁꯦ ꯂꯧꯖꯔꯔꯣꯏꯒꯦ ꯍꯥꯏꯕꯗꯤ ꯏꯕꯨꯡꯉꯣꯒꯨꯝꯕ ꯃꯇꯤꯛ ꯆꯥꯔꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯅꯍꯥ ꯑꯣꯏꯕ ꯀꯌꯥꯅ ꯁꯃꯥꯖꯀꯤ ꯁꯦꯕꯥ ꯇꯧꯅꯦꯅ ꯆꯣꯡꯊꯣꯔꯛꯄꯁꯦ ꯏꯇꯩꯃꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯑꯦ ꯑꯗꯨꯒ ꯏꯇꯩꯃꯅ ꯍꯥꯏꯒꯗꯕꯗꯤ ꯍꯌꯦꯡ ꯏꯕꯨꯡꯉꯣꯅ ꯃꯥꯏ ꯄꯥꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯁꯣꯊꯔꯕ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪꯗꯤ ꯆꯤꯡꯈꯠꯄꯤꯌꯨ ꯂꯩꯇ ꯂꯥꯏꯔ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯆꯞ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯅ ꯏꯇꯩꯃ ꯅꯪꯒꯤ ꯄꯩꯁꯥꯁꯤ ꯂꯧꯔꯣꯏ ꯏꯇꯩꯃꯒꯤ ꯏꯃꯨꯡꯒꯤ ꯕꯣꯠ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯕꯣꯇꯔ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯅꯐꯝꯗ ꯁꯣꯏꯗꯅ ꯄꯤꯗꯅ ꯕꯣꯠ ꯃꯥꯏ ꯁꯣꯏꯗꯅ ꯄꯥꯛꯅ ꯈꯣꯠꯅꯕ ꯀꯩꯝꯇ ꯅꯨꯡꯁꯥ ꯇꯧꯕꯤꯌꯨ 이따이마 ꯃꯣꯏ ꯂꯩꯕꯁꯦ 이따이마 ꯃꯣꯏ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯁꯤꯗ ꯁꯨꯃꯥꯏꯅ ꯄꯨꯛꯆꯦꯟ ꯁꯦꯡꯕ 이따이마 뭐 ꯁꯨꯃꯥꯏꯅ ꯅꯅꯥꯎꯅ ꯍꯥꯏꯕꯤꯕꯁꯦ ꯅꯅꯥꯎ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯍꯔꯥꯎꯖꯩ 이따이마 나나온 핵 보스 엘렉션제 마이 핵박 마뚱네 때마 때 뭐이기 레기 뿐나마 나나온 핵이 생기니 때마 나나온 묵시비는 때마 하나기 락리 엘렉션제 나나온다 그게 소리를 보지 다다비고 때마 많이 소이드는 비기는 너 때마 염시다 미시 거의 이나 원래 있으면 깨끗 보내기 때마 ꯑꯩꯈꯣꯏ ꯏꯅꯥꯎ ꯏꯃꯥꯁꯤꯅꯦ ꯑꯩꯅꯦ ꯅꯣꯏꯗꯗꯥꯒ ꯏꯅꯥꯎꯅꯨꯄꯥ ꯑꯃꯒ ꯂꯩꯖꯔꯤ ꯑꯗꯣ ꯅꯣꯏꯗꯗꯥꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯊꯕꯛ ꯁꯨꯕꯅꯦ ꯍꯖꯤꯔꯥ ꯁꯨꯕꯅꯦ ꯑꯗꯨ ꯏꯅꯥꯎꯅꯨꯄꯥꯕꯨꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯒ ꯊꯕꯛ ꯁꯨꯅꯕ ꯂꯩꯇꯕꯗꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯃꯇꯝꯅꯤꯅ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯊꯕꯛ ꯄꯤꯔꯒ ꯋꯥꯅꯣꯝꯁꯨ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯉꯝꯖꯗꯦꯗꯣ ꯑꯗꯨꯅ ꯃꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯊꯕꯛ ꯍꯖꯤꯔꯥ ꯁꯨꯕ ꯃꯥꯁꯨ ꯃꯇꯝ ꯈꯔ ꯆꯠꯈꯤꯅꯤ 때마 거의 이나오 그래서 로이도 마기 민민도 좀 해비러봐 ꯇꯣꯝꯕ ꯀꯧꯋꯦ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯇꯣꯝꯕ 실로이도 때마 ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ 때마 ꯑꯗꯨꯗꯤ 때마 나나오 뭉 ꯆꯠꯆꯔꯒꯦ ꯍꯌꯦꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ 때마 나나오도 보 타다비우고 때마 ꯐꯔꯦ ꯐꯔꯦ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯁꯤ ꯁꯣꯏꯗꯅ ꯊꯥꯗꯅꯤ ꯑꯗꯨꯗꯤ 때마 나나오 뭐 그럼자리 때마
ꯐꯔꯦ ꯐꯔꯦ ꯏꯇꯩꯃ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯄꯣꯠ ꯄꯤꯗꯕ ꯌꯥꯗꯕꯅꯤꯀꯣ ꯁꯣꯏꯗꯅ ꯄꯤꯅ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯅꯥꯎꯒꯤꯗꯃꯛꯇ ꯃꯥꯏ ꯄꯥꯛꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯃꯥꯏ ꯄꯥꯛꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯇꯩꯃ ꯅꯅꯥꯎ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯏꯇꯩꯃ ꯐꯔꯦ ꯐꯔꯦ ꯌꯧꯔꯣ ꯌꯧꯔꯣ ꯁꯨꯏ ꯂꯩꯔꯣ Yamuna bot! 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 Cái con mới cái thôi chưa? Cuốn má một cái thì người ta có thể phô rằng thằng này làm đi thùng tiền cái dòng hai gì đây mà hai mà tôi chỉ muốn tiền giàu gì thắt tay aku tiền lạc cho nó bắt tàu về mang thì mang thay apa deh apa kan nih itu apa yang memang di Euro kitchen cita-cita cái đâu có giàu bố bố thuyền đi đét à phá bali hai đứa mày làm tàn à đana hagat khare kare kare mà tung dengan sebu lambi thong ju xem de cho thara ba khungang lai ba imung de ju nom ta kari lagen hang de cái đâu ba sini mantri gi ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯣꯏꯔꯦ ꯏꯗꯣꯝꯆꯥ ꯏꯗꯣꯝꯆꯥꯍꯣꯏꯗ ꯑꯩꯅ ꯁꯦꯜ ꯊꯥꯗꯩ ꯏꯗꯣꯝꯆꯥꯍꯣꯏꯁꯦ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯏꯗꯣꯝꯆꯥꯍꯣꯏꯗ ꯅꯅꯥꯎꯅ ꯊꯥꯗꯈꯤꯕ ꯁꯦꯟꯈꯩꯁꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯦꯟꯗꯔꯁꯤꯗ ꯏꯗꯣꯝꯆꯥ ꯑꯩ ꯅꯠꯇꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯊꯥꯗꯈꯤꯕ ꯁꯦꯟꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯏꯗꯣꯝꯆꯥ ꯑꯗꯣ ꯏꯗꯣꯝꯆꯥ ꯃꯁꯥꯃꯛꯇ ꯑꯩ ꯂꯩꯔꯤꯕ ꯏꯆꯦ ꯏꯗꯣꯝꯆꯥꯍꯣꯏꯗ ꯑꯩꯅ ꯄꯤꯈꯤꯕ ꯁꯦꯜꯗꯨ ꯂꯤꯁꯤꯡ ꯌꯥꯡꯈꯩꯅꯤ ꯑꯩꯅ ꯄꯤꯈꯤꯕꯗꯣ ꯃꯗꯨ ꯍꯧꯖꯤꯛ ꯑꯩ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯏꯗꯣꯝꯆꯥ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯗꯣꯝꯆꯥ ꯑꯩꯒꯤ ꯂꯩꯔꯤꯕ ꯀꯦꯟꯗꯔꯁꯤꯗ ꯑꯩꯗꯨꯒꯤ ꯍꯟꯖꯤꯜꯂ ꯃꯇꯨꯡꯗ ꯑꯩ ꯃꯊꯪ ꯁꯦꯝꯖꯔꯛꯀꯦ ꯏꯗꯣꯝꯆꯥ ꯋꯥꯔꯕ ꯌꯥꯗꯦ ꯏꯗꯣꯝꯆꯥ Hey, matang dah dikhang kan ni? Matang dah khang ni dah na. Hantam muna nang arwai bana te dah nang. Itaima! Itaima! Tare, kana oi guno. Mapan nang tutupi raw ba? ꯏꯇꯩꯃ ꯅꯅꯥꯎ ꯂꯥꯛꯆꯔꯤ ꯏꯇꯩꯃ Now, chokri imta puro. ꯌꯥꯖꯔꯤ ꯆꯥꯗꯤ ꯌꯥꯖꯔꯤ ꯏꯇꯩꯃ ꯅꯅꯥꯎ ꯃꯇꯨꯡ ꯇꯥꯕꯗ ꯂꯥꯛꯆꯕꯗ ꯊꯛꯆꯔꯒꯦ ꯏꯇꯩꯃ Ibu ministerna athengmusida lengbirakpabu. ꯏꯇꯩꯃ ꯅꯅꯥꯎꯅ ꯉꯁꯤ ꯊꯦꯡꯅ ꯂꯥꯛꯆꯔꯤꯕꯁꯦ ꯏꯇꯩꯃ ꯍꯣꯏꯒꯨꯝꯕ ꯀꯌꯥ ꯂꯩꯕꯅ ꯉꯁꯤ ꯕꯣꯠꯇ ꯁꯦꯜ ꯂꯧꯗꯅ ꯅꯅꯥꯎꯕꯨ ꯊꯥꯒꯠꯄꯤꯕꯒꯤꯗꯃꯛ ꯅꯅꯥꯎ ꯉꯁꯤꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯤ ꯏꯇꯩꯃ ꯃꯗꯨꯒꯤꯗꯃꯛ ꯅꯅꯥꯎ ꯄꯦꯟꯖꯗꯨꯅ ꯏꯇꯩꯃꯒꯤ ꯅꯥꯛꯇ ꯅꯅꯥꯎꯅ ꯉꯝꯖꯕ ꯈꯨꯗꯣꯜ ꯑꯃꯇꯪ ꯄꯤꯖꯒꯦ ꯍꯥꯏꯕ ꯅꯅꯥꯎ ꯂꯥꯛꯆꯕꯅꯤ ꯏꯇꯩꯃ ꯑꯗꯣ ꯏꯇꯩꯃ ꯇꯥꯗ ꯍꯣꯏ ꯏꯅꯥꯎ ꯍꯣꯏꯗꯤ ꯂꯩꯇꯕ꯭ꯔꯥ Noi tamodi thabong phomda laiye aduga inaw nupana mamanaba magi luhongba chathokhiye. Yaima. 오늘은 Sileda. 이따이마 마시 이나오두기 마기 에샤이 오다기 시니 이따이마나 ngasi 홍자가도 구돌라세 이따이마나 보다 셀 로기다바기 마도기 마히니 이따이마 파시도 이따이마세 Yam nungajare bungo. Hi ma'am. Video shibu kam dau bige adom na video shibu pambiraga di comment thambiramu like nambiyo loinana yening view hariba YouTube channel asibu subscribe to biramu adom na subscribe to bibu matamda notification lakna bagida makta bell icon na nambiyo bye Bye.